अहानबदा मरोइबा पाव बिष्णुपुर डिस्ट्रिक्ट पिचनी गया खैतरेट गसी मसा मसागी मयुमदा Nagasi illegal immigrants sing na halan kinanaba Prime Minister da Gerald P. Duna taksin kray. International Airport same good sagali bas additional second luching bat Probadi Manipur gi apun bag pangamloy MKH Joy Kishan School singna form fill up ke paisa hengat pa yaroi haina Manipur segment semgat sagat pa lupna phongdorakli Ama IDP sing mayumda hanjul halu haidu tharaki ba relay ngasigan Sadokjaba Prime Time News Meeting Tabidam Libapum Bharati Khrum Housing Pau Sanuk na pijare Administration Biష్णुपुर na sinduna ngasi anirak shuba tangka ki asina oiduna general ge high school relief da changam lauriba ge I masagi marda singda hanjun hankre DC Biష్णुपुर langbom district ulda Mayum Thoramda Toijam Open Draw Dio Tongbram Siam Kum SD Nam Sham Saruk Yake Rangbom na ngasi ani shuba tangka ki oina ngasi relim thadok laga masa masa da mayum da siliba yaw IDP training tareta nil singna makoi bu ubaga sak khangna ba da IDP sing bu district administration mai tagi thaurang tauriba gari singda masa masa gi pochai sing yomduna mayum mai mak lamthak em toijam open ro amadi SDO DBO Ram Kumar da Laitana ba amadi ina matungda IDP singi yum singda oiram liba fibam sing yengsin ke loina na mafda security and order sing DC Biష్णुपुर puja elangbam da phongdo khibada IDP singna yumda hanjin du laitana ingna duda nauna khunda na waroi khujaba loina na Tina tamhanana narasi am lam pung fana hanjulapa panbayai ahan batangka IDP ni fuga mapan masama jan han matungda ngasi amuk anirak shuba oina IDP jani gaya khaitaret ase ngasi hongjiba district administration Biష్णुपुर na thaurang ase paikhalakpane makhata na kumbi SC gi tongan tongan ba mafam da lanjena duna camps sing athuba matamda Masagi honari haike Laichon bam thoisna na phongdora khibada ngasimda mikup asida thamoidagi hailai phongdokpa ngamdana pau makhata na state asida anti tuna Manipur gi tongan ma riba IDP singsu ngasi aikhoina yumda changba fangliba asigumna masa masagi yum singda oirsano Sanjan biro aduga asana leiba hobiro aduga koi sigi waroi chingdagi asana changba hawragadi lamdam sisu peace purakadabani na koina waroi gi ishod
khoiromjaraga amuk hena mayam chakhwatpa oirasano haina so aigi side gi haizani mayam na su ishwar de su khoiramaga dekta kaidana umjanjarage na mayam na su onka ningbiu aduga yamna peaceful oiba yam hena chakhwatpa gi khongthang hena porakpa ngamnaba mayam punna hotnaminasi na haini angang singsu larik paba school chatpa mathang taunaba aduga moi gisu angang singi mission batsalya gi makhada moi gisu thuna ki December January phawgadi moi gisu paisa pira ani na government dagi haire once adu toragadi angang singi school chatpa amal tawbagi su paisa phajana help toragadi amuk hena su angang singi hanaba orakani na su khanjai adugi mayam gi cooperation support yaw da bida koi tawbanga moi mayam na su phajana koi cooperation pinaraga yumda hanjan minarasi ngomdanga si ita thajadana koi changnana bo hona jarak posida akoi atuki mati harauje atuki mati numaije karigino hada akoi chahi ahum phaningchit iyum mado thadok jaraga iyum masi kamaina laibano kamai tawri haibasi khangdana lairakpado ngasidi akoi iyum da changani haibagi haraubasidi akoi chinna haibagi haraubagi pangkhai leite atuki mati numaije atuki mati haraujai akoi gi Bishnupur gi madam bu hanna thaga chari press media su thagat chari sida laiba security post adagi khuding ma haram madra haiba ngangdre loi nungai jare mani haiba mo ongda check na tana changsilakliba immigration masina lamdam asigi yalhomi singda social security da amadi demographic balance da piriba safu sing asigi matangda Joint Tribe Council Manipurna India ki Prime Minister da Cherol Piduna Taksin Kray Joint Tribe Council da ngasi Manipur ki Governor Ajay Kumar Bhala ki Khuthangda Cherol adu Prime Minister da Pikhibani haide Joint Tribe Council da Prime Minister da Pisan kiba Cherol adu da yawriba maru eba wafam sing lamdam masidagi illegal immigrants sing masak khangdoktuna maramda ain kaina khunda uki a military ba lauthok nanaba amade lamdam asida tangdu leitana leinanaba lenga athubada thabak piu haibasine lamdam asigi yalhomi singda chauna saitheng pirakliba illegal immigrants sing mas athubada deport tawkhinanaba thabak paikhat piu ain kaina changsil kuki sing asina lamdam asigi cultural identity economy amade livelihood ta akaiba kaya ama piri masigi matangda center na athubada laukhatpa yaba thabak sing laukhat na Cherol asina pali semgat sagaliba anoba integrated terminal athuba matamda loishinanaba maninga transport ki additional chief secretary Anurag Baspaina terminal asibu semgat sagaliba agency sing amashung mari lainaba official singda khanghankrei Imphal International Airport ta nauna semgat integrated terminal yauna Additional Chief Secretary Anurag Baspaina chair lauduna meeting amaso pangthoke meeting aduda Airport Authority of India gi project team sing Works Department Transport Department amadi terminal ibo semgat sagat pagi thabak tauriba mari lainaba agency singi official sing so saruk yaki haide mifam aduda maru oina airport asi athuba matamda international flight sing operation tauhanba hau ananabagi matang loina cargo terminal gi action plan amasung finalize tauki amade National Highway Airport asigi new integrated terminal building fawbagi 6 lane oiba lambi asisu matamda thabak hongnanaba amasung terminal asigi thabak akaknaba tamgi manungda loishinanaba additional chief secretary na khanghan khibaga loinana thabak sing ase khuma naba honabada lenga ki maikei dagi su pangba ya pangani haina ki haide apikpa wakhalon gi aigi khak rabade purgi apunbagi saktam sagat pangamloi haina MLA KH Joy Kisan afongdo lamdam asida laiminari ba kanglop furup khuding
aina maitai kuki naga amasung muslim haina khaidokuna apikpa wakhalonda magi furup khaktagi khal thabak taunaduna leiba taragadi lamdam asida apunbagi saktam sagatpa amade santi purakpa ngamloi laiminariba furup khuding makna nungsinana laiminaraba matamda manipur gi apunbagi saktam sagani graphical boundary ngak lagwa iba furup singna thangyan iraga manipur ase integrity ba lamdam aina loba yaroi ai sinana laiminaraba matam da integrity sagatpa maram aduna dagi laimin chaminarliba aikhoi masel gi marakta political gi khudong cha nabagi damag miyoi kharana nungsinadana na ba hu kamsenduna singchep tharakliba sing ase na khangminaba mathau tai haina thangmaiban AC gi MLA Joy Kisana phong sing thangmaiban AC da lairiba relief camp sing maru oina thangmaiban tombisna higher khomdram selungba amade IDP boarding da IDP singda vicious life science na thaudang ama lauduna blanket khudol tambagi thauram amada MLA Joy Kisana phongdokhibane mahangna makhata na phongdo central leaders singna pirakhiba bagi matung ina kanglup ki irang asina maraga lanjenaratuna lairiba relief camp da leiza IDP ase amu masa gi mayumda hanjunana ba thabak athuba matamda kani haiba balai hauzik su mafam amade mayumda hanjun hanabagi thabak pai hokre adubo hauzik maru oiriba ase IDP singi thakna chanana ba khakpiba adunate makhoibu masagi mayumda hanjun hanba amade IDP sing asibo senthok lambi leiba honabana lengak asigi ahanba priority oigadabani haike loinana central leaders singna athuba matamda state asida popular government ama semnana ba honarakani haibagi achauba thajabasu leire maram aduna lamdam asida leiminari ba kanglu furup khudingmak indian ge manipuri macha ngaktani nungsi chanana leiminaduna manipur ge apunbagi saktam sagatminaduna kanglu furup khaidana IDP sing ase masa ge mayumda hanjin aikuna honaminasi haike thengna ngamba thang bukan basina ko pain taka le koi de problem masam thore na maduda sokha ga dau nate aduga hena thaudang jawri di awa batar run da nakan de yet le me masimanaw ne le ri ba akoi singse we all indians masi loi mang na mateng pambam taka le hojik si akoi da apik pa wakhalon da aina maite ina kuki ka aina muslim ta ule ga di manipur gi apan ba saktam mai do soi oroi manipur gi apun ba saktam ha ga di masida le ba jati khudimak khundaminar bisi nuksina le kana manipur sektam modin aina hanjan hajabra geographical ga ringa aga manung dare produksi ya thang yana le dadi madu manipur integrity leba lammane lobo ya akoi integrity sidi akoi da tariba kangbo se sina nuksina kanda adumi integrity la geographical ge thoina daga tar ori ko le nuksina ri lo yana ni problem si nuksina da na ba honara ko sinya masi akoi na khamui na batai yellow ngai tagi ningthaugi haktak tagi leminaba sing chakoi nuksina bam takale amana hu kamjanba political mileage lawna phona bada communal basis ta political repartis lawna phona ba sing se ko maru phona mangan ba takale se koi khangina si akoi punam amatani bharat masang atani manipur masang atani akoi punbok mateng pangnaraga IDP sing se resettlement town si akoi nudamak nuksina na masimana oina Bharat masang atani manipur masang atani khala lemina se aina miyamda Baba Manipur ama semganana bagidamak achauba thodang loriba Manipur da leiriba tongan ba school singna human resource tokpagi namada sendan lambi oina ba school sing na loba philip ki mamaldagi haina semgat sagat palupna akanba wafam thamlakle sigi kan khudyek pi pa Kadoriba academic session list sidage school book notebook amadi unit sing dabani kadoriba furup ani oiraga su phong khang ba za sing auduna aw yaro hi khudingi amadi ko pangthokpa exam ambai season aduna angang singna assist ba exam chahi ama chupna school mahairoi singbo mahai masing se exam da nataba
ate exam center sing AOC S amadi sing nadana ba bada so quality education purakna ba hona bagi mahuta mahairoi singda nata naba tambiba khudakta afaba manipur da afaba mahairoi puthok tam oike Singani kungo humdoi May ahumdagi thoklakiba kanglupki irang asina maram oiraga tongan ba relief camp singda lairiba IDP ase India government ba December 18 fawgi manungda masa gi mayum haina thajaba pirakkhrabaso chingkhong chingya lairiba IDP sing ba masa gi mayumda hanjinana ba thabak thoram ama paikhallaktaba asina maram oiraga kokom yang makada lamdam asigi miyamga puna IDP sing mayum Jindriba Sidagi Tha Amachupna Relation in Protest Pangtok Nanaba Warep Laukraba Matung December Tang Amadagi Uripok Nangko Chatha Wakat Mi Thana Marini Su Ngasisu Wakat Mi Chathariba Mafam Asida Lamdamasigi Tongan Ba Relief Camp Sing the Ladyba IDP Sing Na Saruk Yaki Amade Intellect Na Wangang Laba Matung Governor da Reminder Kokomigi Thomi Sing Amadi IDP Singi Representative Sing Na Gerald Visit K. Niki Mikha Polosi, I quite Honadana, Kanam Honaroi. Iraq Sassin of Hohan and Dramatamza. I go in a tar with Kana the Topi. Niki Pite, I took in a rabbit and a travel. Maramada, from Chilanga, a quail. Tung the Holy Sassin, the Motepe, Hawaii Tartan, another Pandam, 1 minute away. I was in the way. Mayamadi Sarkar Semakanda, Soigamaki, I call you Pantuji Pangarena, Supang Bango. Director Sarkar Sendikari, Karama Sarkar, Dina Sanaviava. Hanagi the Mana. Well, or was it Loina Papa unit? Pack Tamanto Badumba in Yagi, Adumo, Kuya Hadalaga, Sarkar Semangere. Adula, Mako took him over land, however. I could Usingari Hariba, timing say, Hapum say, Pumban say, Masio about it. Sarkar said, to the pump, not there. Aduna did not take a second. I'm going to love there, Mako taking a little silicon. But the Sarkar Haukiba this tang ahumda Imphal West ke Manung Chandak Wakai Laikai the Hairoi Lob Manipur Student Federation MSF ke Mayai Loishangda Nungtilpung ahum taba matamda Lob Asige Kunsuba Executive Council ge General Meeting ama Mifam Asida Advisor Amade Loop ki President na Mayai Tangbal Lauduna Saruk Yake Loop Asige Advisor Sing Amadi Federal Executive Council ke Member Sing na GB Mifam Asida Loop Hena Pakthok Chauthok na ba Mating na Kunai Sige Thabak na Mak na Chak Ngam na ba Hena Pangal ka na ba Hona Tangda Kup na Khanake Loina na Loop ki Thawai Amadi Manipur bu Awon Chetna Tangdu Laitana Amata Oibagi Saktam Nabada Loop Asigi Thomi Singna Laugada Tang Singi Matang da So Mari Khanake Mifam Asida Loop Asigi Thomi Sing Amoy Shengna Kathok tu na Hona Jariba Advisor na Apen tu na Thak Fongdo Kibaga Loina na Leiba Unana Changsen Ba Ba Kaya Supike General Body Meeting Asida Advisor na Pibiram Kibagi Matung Inna Apun by Executive Council Members Singna Chaliba Term Asigi Puriba MSF ki 20th Federal Executive Council 2023-25 ase Lisingani Kungataret Fauba Chahi Ani Lub Asigi Thaugai Makatana Puthanana Bagi Warep Lominake Loinana Asina Manipuri Mahiroi Singi Amade Manipuri Miyam ki Thaugai Kya Pangthok Kongjang Sing Chang Matamda Miyamna Achoba Mating Pangbinaba Lub Asigi President Hizam Rosanna Kudiek Piduna Thadorakba Cherol Asina Makatarakle
Manipur Assembly Speaker Oirambata Natana Minister Su Oiramlaba Irengbam Hemocha Singbo National People's Party NPP gi National Vice President Oina Hapkre Hiramasiga Mari Lenana Ngasi Party Orna case order NPP gi Constitution gi Makada Irengbam Hemochandra Singbo National People's Party NPP gi National Vice President Oina Haplakibani Vice President gi Kumjali Singani Pan Fauba Oigani Haide Ningsing Ani dasu People's Party and State ki President Oina Khankraba Larho S for Legislative Party ki Luchingba Mayang Langbam Rameshwar Chief Whip MLA Lok President M Hashan Jahen Ibu Ngarang NPP National President Bu Ngakpigani President Su Oiriba Meghalaya Chief Minister Conrad K Mana Silong da Makhoi Amno Opagi State Party asi angal na ba maso low NPP Manipur State Unit ki tongan ba fam singidamak thaupu ba sing khankre National People's Party NPP Manipur State ki President Dr. Larho S. Fojina khutyek piduna thadorakpa Cherol lamagi matung ina NPP State Unit ki Vice President oina Dr. PH Jilasna Sharma General Secretary Organization da Maibam Danabir Amade General Secretary Administration da Lakpakchui Sirobu Oina Nauna Khankre Party asigi Article 9.4 approval accorded by the National Party Amadi Article 20.1 Party Constitution gi matung ina makhoi ahumbu Party asigi tongan ba fam singi damak Party gi State Unit ki President khankibani haire Imphal East Namaru Wangkhay Ayangpali Road ase Lengak na matam sang na yengsin biraktabana haujik te asuki matik fibam phattabana miyam gi chathok chasin tawba yahandre lambi asigi nakan animakta lengak na lambi pakthokpa amadi tawkhai khokai ba tawrakba yumkai mai fawba thugaiduna eviction gi mingda mawong maril tadaba thabak kaya tawrakpadagi lambi baring ase upul waipuna bik thale nomagi miyamna lambi ase pa ngamnadre asuki mati khudong chadre amade chekon traffic point dage porompa DC rota lambi ase semjin biraktabadage khunja sing thongna raktuna lambi thingbagi khongjang sangsilakliba ase mari leinaba MLA infam thokpane Lenga ki tolop chariba MLA singna makhoi MLA hai miyam gi chawkha thau ba hot de mari mang tharaga governor Yo amade Kurai Kendra gi MLA Lesang Them Susindrona masagi lejaba machinery puthokuna pong lambi hangdokli miyam gi chathok chasinda nungaina ba koilas thaduna lambi semli drain kaya Sengdoktuna Luna na thamli amade MLA na pong lambida miyam gi khanduna thamlamba lambi ase nak yeta gari khamduna thamliba amade lam khopchiliba singna isana khangna lokthokpiyo ana ayeki emergency lakpada khudong chadaba mayoknare maram asina mari leinaba authority na meeting changhanenge aduga Khurai Kendra gi MLA na pong lambi gi mamangda thong saduna amadi gate Palaga ana ayek pusin bada khudong chananaba thambi ngakpi thambina ba MLA gi pukning chingsinjari aduga wadhauriba Khurai Kendra lambi senggi award pa yengsinbina ba MLA gi pukning chingsinjari haina el tombana phongdorakle police ki maite maruiba yang palian khan ngala nandu
होई मैम थोड़ा बंद हो दुनी तौरी से नाकन ये वैसे लोइनमक ड्रेन खुद तफाइरे लुम थुगाइरे लुम थुगाइबे एक्सपेक्टेशन नि फजन तासन खुद लोइनगाई हिदा नाकन मस उफुल वापुन तौरा सी आसिनी थुगाइरे मा गबे सफा यादब मणिपुर की क्वाइटगी नई से मणिपुर क्वाइट एमएलए सी कराय सोइनी कराय सोरी येंगदबने मो इदिग लेबो कनो सी नाकन ये पैसा लमनिना मैम सफा उफुल वापुन लोइरेबो बंद कर तौन बनते मियाम येंग केंद्र की एमएलए जगह से सामने कुंथ्राहुमदोइलक सुबा एमएसको गे मपोक नुमिन लाकपदा लेबाकीदमक थवाई थाख्रबा अथौबसिंगदा इकाई खुमनबा उलगले कुमजा लिसिंग अमगा चमापन मौद्रागा निथोइगे डिसेंबर की तांग मरीदा हौदोरखिबा ऑल मणिपुर इथनिकल सोशियो कल्चरल ऑर्गेनाइजेशन एमएसकोना लमदम असिदा लेमिनरिबा फुरुपसिंगी मरक्ता अवा नुंगाई वारी लिमिनरकपा चाही कुंथ्रागा हुमदोइ मपुंग फारकपगे थौरम एमएसको गे मयाई लोइशंगदा प्रेसिडेंट वाहिंगबम चिंगलेम्बा एडवाइजर ब्रोजेंडो नाउरेम अमदे अथाई कामई फॉर्मर प्रेसिडेंट ना मरु ओइबा मिथुंगलेन ओइदुना अचंबा थौरम अमगा लोइनना पांगथोक्रे थौरम असिदा ngasi लमदम असिदा हिंगमिनरिबा फुरुपसिंगी मरक्ता तंगदु लेतादबा फिबम मायोकनरिबा असे कोखननबा लमदम असिदा इंग चिकपा लमदम नबगिदम ईश्वरदा थौनी खिबगा लोइनना लमदम असिगी अपुनबगी सक्तम कायहंदननबा थवाइना पोंथा पिख्रबसिंगदा इकाई खुमनबा उद हैकत लेकत तंबना मरु ओइबा ओइना पांगथोखे पुवारी लेजबा लमदम अमा ओइबता नतना मालेम असिगी सकनाइरबा मियोय कयाना मियोय हौरक लोन नैरक इरमदम मणिपुर असिना मयेक येंग थमदुना लाकली लोइनना लमदम असिगे नाट अमदे चनबी खुदिंगमक्तसु मालेमगी मियाम पुमनमकना अवांग थाक्ता इकाई खुमनबिरे अदुबु लमदम असिगे लेबाक लेहाव अमदे पुवारी की तांकक सिंगबो मांगहनना बगिदमक सेम सादुना लेरिबा तोंगान तोंगानबा एजेंट सिंगना ngasi इरमदम असि चमजरबा मियाम सिंगबो नमथननबा होनबगा लोइनना लमदम असिदा हानदगी हौना लिसांग सिटना चथरिबा डिवाइड एंड रूल की पॉलिसी दा हेन मतेंग पांगशिदुना अमुक हन्ना हौगटपा ngamlaroidaba लेबाक अमगी फिबमदा थमननबा होनरी असिगुम्बा साफु सिंग असिगी मरक्ता लमदम असिगी अमता ओइबगे लिकलम्बु ततनबगी दमक हौख्रबा चाही कुंथ्राहुमदोइ चुपना अमेस्कोना मणिपुर की लेमिनरिबा फुरुपसिंगी मरक्ता अमतो ओइना पुनसिनबगी खोंगफम अदो ngasisu होंग्री हाइना अमेस्को की सेक्रेटरी दीपू वांगखेमदा खुदयेक हादोरकबा चेरोल फोंदोरकले सनामहीबु सेंसस लिसिंगनी कुनगतरेता टॉप लाइनिंग अमा ओइना मिकोक थीबदा अतोपा लाइनिंगुम पानबियो हाइना इनिंगथौ सना जावबा लेसेमना पार्लियामेंटा पुखतखिबबु मैतै काथे इंडिजिनियस एसोसिएशन ना थागतपा फोंदरकले एमपी इनिंगथौ लेसेमबा सना जावबना इंडिया गे निंगथम मिफम गे फ्लोर ऑफ पार्लियामेंटा स्पेशल मेंशन ओइना यामना मरु ओइबा मतम कयादगे मियामना पामनरबा वाफम अमा थांगतखिबदा मैतै काथे इंडिजिनियस डेवलपमेंट एसोसिएशन मिदाना थागतपा अमदे हराव फोंदोई इनिंगथौना थमलंबा वाफम अदुदे सनामही लाइनिंगबो टॉपा लाइनिंग अमगोम इंडिया के लिसिंगनी कुनगतरेतगी हौगदौरिबा मिकोक थीबदा सनामही लाइनिंगबो अतोपा लाइनिंग अमा ओइना लिस्ट सुंगसोय सोयदना यावहनबियो हाइना पार्लियामेंटा थमलमखिबा वाफम असे टीवी न्यूज़पेपर अमदी सोशल मीडिया दा उबदा एसोसिएशन असिना पेंजई मरमदी मसिना करिगुम्बा ओहनबिरकपा तारबदे मालेमदा मैतै अमदी यलहौमी फुरुप कया पुना नुंगसी चानना हिंगमिनरमबगी अचौबा लैपाक अमगी डिग्निटी अदुबुसो फुरुपना नुंगाइबा फावगनी हाइना खले कंगलैपाक असिदगी लाइनिंग अमा हौखी हाइबगे चाउथोकचबता नतना इंगना चिकना नुंगसी चानना चिंगतम खाइदना लेमिनरमबगे वाखलोनसु सोयदना लाकनी हाइना मिदानसु थाजै सनामहीगी ओइबा रिलीजियस कोड अमा इंडियाना सखंगहनबिबा तारगदे मपानदा खुंदारिबा सनामही लाइनिंग चचरिबा कयागिसो मसक ममिंग थोकना लेंग मानना अतोपा लाइनिंग कयादगे नोपतना मगुल लैबनी हाइबा मदोम लेपचबा लाइनिंग नि हाइनसो मालेमदा सक्ताक लखिने
Furup kayanasu chatlamba sanamahi lainingbo malemgi thaki maru oiba tamjaningai laining ama oirakani amade isana isabu masak takchaba ngamba furupki yamna maru oiba laining asibo kandaba yade religious code laudaba yade haina midana thamlakhe loinana manipur da lairiba CSO amade laining loishang laifam kayadage miyoi kayana tanja ase lobiduna isana isagi saktam kanja hausi haina midagi maikaidage thamlakpa ining thau leisemba sana jawbo gumna achumba asengba wafam thamba ngambagi wakhalon chenba asimag luchingba kayana su tamjaningai ni haiba cherol asina makha tarakle Imphal gi Sangai Prauda Ladiba 33/11 kV gi power feeder ase hayeng December mangada semjin sajanbagi thabak pangthokani maramaduna feeder asina konba malomdagi Sangai Prau area da Ladiba mafam sing hayeng ayuki pung 10 dagi nungthil pung ama fawba mai mutkani khudong chadaba asigi damak miyamna warobidana ba MSPDCL ge manager Central Subdivision na thadorakba cherol amana khanghalakle Regional Central for Cultural Heritage RCCH Manipur amasong Yaripok Sangit Ashram Nata College Yambem na sinduna tarani thoirak suba International Sankritan Day lisingani kun gamangagi palan thorap ngase Yaripok Bambo Lekai da leiba RCCH ki auditorium da pangthokre ngasi gi thoram adu Andro Kendra Arang Farm Development Organization Yaripok Konthauzam Kulachandra Memorial Nam Sanskritan Poiro Khonjin Sri Govindaji WANGKHEM Palace Compound Imphal Guru Sanatan Apunba Hari Sankritan Naina Sang Sagolban Mabudhau Mantri Lekai Imphal Chaitanya Institute of Sankritan WANGKHEM Thang Lekai Imphal Sankritan Cholom Research Foundation Sagolban Imphal Guru Bira Nata Sankritan Academy Pisum Ningom Leirak Imphal Traditional Folk and Cultural Research Center Mongsangai School Leirak Imphal Rai Putiba Lekai Imphal Gapuna Samnaraga Sinkibani Thauram Aduda Andro Assembly Constituency ki MLA Thongnauzam Syam Kumana Athoiba Mithung RCCH Yaripok ki President Lai Khuram Manina Mapu Aduga MDA Manipur gi Guru Amade Tarani Thoi Sanskritan Celebration Committee ki Secretary Maihaubam Saityaban Amade Traditional Folk and Cultural Research Center Mongsangai School Leirak Imphal gi Guru G Latasnana Akhanaba Mithunglen Sing Oina Saruk Yake Thauramgi Saru Ama Oina Ngasigi Mithunglen Singna Luchingduna Saruk Yaribas Singna Layoi Kraba Nada Sanskritan gi Guru Singda Hailai Katuna Ikai Kumnabasu Otke Amade Tongan ba artist Singna Nupi Pala Nupa Pala Pung Cholom Amasung Dol Cholom na Chingba Sing Otke Saruk Yakiba artist Singbu Ikai Kumnaba Utpa Oina Ngasigi Mithunglen Singna Certificate Amade Citation Singso Yantoke Thauramasiga Mari Lenana Tarani Thoi Suba International Nada Sanskritan Celebration Committee ki Secretary Maihaubam Saityabanna Fongdora Kibada Iramdam Manipur da Lairiba Furup Kanglob Kuntramari Kuntramanga Singgi Laizariba Tongan ba Nat Cultural Singgi Manungda Nata Sanskritan Hairiba Ritual Art Form Ase Yokhanana ba Mutkidana Bagi Pandamda Matam Amage Filmmaker Aribam Syam Sarma Sangit Natak Academy New Delhi Ministry of Culture Amade Manipur da Lairiba Tongan ba Cultural gi Nupi Singna Kanna Hotnabadagi Malem gi Oina Lairiba UNESCO na Kumja Lisingani Tarahumdoi gi December Marida Nata Sanskritan Ase Intangible Cultural Heritage of Humanity gi Representative List Challe Haiduna recognize Tore Haina Lautok Rakiba Numit Adubo Ningsingduna Chahi Adumaktadagi Manipur gi Mafam Kayada Thauram Ase Pangthoktuna Lakpagi Saru Ngasisu Yarip Asida Pangthopane Mahakna Makhatana Hai Nada Sanskritan Asida Kathopaga Loinana Mioi Ba Kunaida Ing Chikpa Tangdu Laita Bapi Bangamba Art Form Amani Haike Masi recognize Taunaba Honabode Yamna Waki
मतमदुगी फिल्म मेकर ओरिबा अरिबम शाम शर्मा अमरी दिल्ली की संगीत नाट्य अकादमी मिनिस्ट्री ऑफ कल्चर अदे जवाहरलाल नेहरू डांस अकादमी अखोई मणिपुर जुजी लेबा खुंगसी मो पांथोकदोइबो ऑर्गेनाइजेशन मयाम सिगा खुसमनरे हरगा श्री श्री गोविंदजीनाथ संकीर्तन अमदी रीजनल एंड कल्चर सेंटर याइपो हेरिटेज की सिगी सुयावना पोसी अहम 2013 कोई फिल्म जिन्नम थार खलकपनी खलकांदा फ्रांस कोई अबाबा को लम वर्ल्ड की पृथ्वी जाति खुद खुंदा लेताब करम जाति अहम खुंदा लेतारग लेखिबनो है थीदों प्लेटफॉर्म कोई साइंटिस्ट कल्चर की साइंटिस्ट चाम लेबनी चाम भोट पीरब खलपनी भोट से फुल ममांग 2008 थाबनी थाब मयाई काबा निसाबु मरु फंगना मांगहननबगी पांदमदा लिंखलखिबा एंटी नार्कोटिक्स ड्रग ऑर्गेनाइजेशन कंगलेपाक अंडोके तारेकलक सुबा मपो कुमन थौरम ngase थौबाल मेला ग्राउंड कम्युनिटी हॉल दा पांगथोक्रे थौरम अदुदा खांगबोक एसीगी एमएलए ओक्रम सुरेश कुमार अंडोकी प्रेसिडेंट चिंखै लुवांगचा NAB की HP वाथाम बासु थौबाल अपुनबा लूप के प्रेसिडेंट रामेश्वर वाइखोम अमदे प्राइवेट स्कूल डेवलपमेंट काउंसिल PHDC थौबाल की प्रेसिडेंट जोतिन सलामना अथोइबा मिथुंग थौरम मपु अमदे अखनबा मिथुंग सिंह ओइखिबगा लोइनना हेल्थ सर्विस मणिपुर की थबक्तगी पोथारबा HR साइकेट्रिस्ट डॉक्टर हाउबिजम अंगोमचाना वांगांगलोय ओइना सरुक याके थौरम अदुगा मरी लेनना अथोइबा मिथुंगी वारोल पीरदुना MLA ओक्रम सुरेश कुमार ना हाइखिबदा हौगलकलिबा नाहारोल कया यावना हौजिक हिरम खुदिंगमक्ता मणिपुर असि अवाबा तांकक अमदा लैरिबने मसिगी मथक्ता हौजिक लमदम असिदा ड्रग की चैथेंग फंगलगा लैहौबा असे लाइरबा इमुंगना अयाम्बा ओइरबा खले हाइरदुना पैसा पाइबसिंगना लाइरबा अंगांगसिंगदा पैसा पाइबसिंगना लैरगा अंगांगसिंगदा थीरनी अदुदगे ड्रग ना लाइचु हौरनी लैबा ngamlaktaba matamdadi huran chinthi mayam ama thokpagi maram amasu oiribani haike sai doctor na thambira maduni adolescent age sidani akoina ano try tawni torise but at the end of the day aduna apabam te karim tadi oiram hai aduna ato lamda to pa chakot pa country singda mama mapana aduga massage su hoi option na ba mayam ama society da yaudo gudi lai na te dubu drinking alcohol thakpagi AC India da 18 ni natragana America da लिसिंगनी कुनगतरु के अनोबा एकाडेमिक सेशन हौद्रिंगैदा माहिरोई सिंगदा टेक्स्ट बुक फंगहनगदबनी हाइदा फेसोकना फोंदोरकले बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना क्लास 1 दगे क्लास 10 फाउबा तमनरिबा सब्जेक्ट खुदिंगमक के टेक्स्ट बुक लाक्लिबा चाही लिसिंगनी कुनगतरु के अनोबा एकाडेमिक सेशन हौद्रिंगैदा माहिरोई सिंगदा फंगहनगदबनी हाइना माहिरोई लोब फेसोकना फोंदोरकले चेरोला सिना मखा तारादुना हाई चाही खुदिंगी सेशन हौख्रबा फाउबा माहिरोई सिंगना तमनबा लाइरिक फंगदबगी अवाबा असे कुमसी चहिदगी बोसेमना दायित्व लौदुना माहिरोई सिंगी खलगा अवाबा असे कोखनगदबने लोइनना माहिरोई सिंगना तमननबा फोंगिबा खुदिंगमके पेपर सिंग अदो क्वालिटी लहनगदबने चही खुदिंगी थेंगनदुना लैरिबा अवाबा सिंग असिदा अहेनबा मित्येंग चंगबा बोसेम की मथक्ता फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसोकना चेक्सिनवा थमलकले करीगुम्बा लुप की चेरोल असिबो थौसाद्रदुना माहिरोई सिंगी अवाबा असे मतम चाना कोखनद्रबदे मदुदा थोलकबा अफता पुमनमक बोसेमना दायित्व पुगदबने मसिगा इरोइनना मरु ओइना मणिपुरी सब्जेक्ट के टेक्स्ट बुक सिंगदा मैतै मयेकना इरिबा पारा सिंगी वाहै की स्पेलिंग सिंग असे कुमसीदगी अमता लांदनबा होनगदबने अमदी इरोल इयेक असिगी लाइरिक सिंगदा स्पेलिंग लानहनबा हाइबसे अदुकी मतिक इकाइनिंगाइने मरम असिना कुमसी चहिदगी बोसेमना हिरम असिदा कुपना मित्येंग चंगपियु हाइना फोंदोरकले वाखलोन मानबा अपुनबा वामा कंगलेपाकना लेपाक असिगी मिकोक थीबगी मथक्ता
Sanamahi Lining-bu Tokhaiba Lining ama oina masak khangbinanaba Rajya Sabha gi MP Sana Jawbal Leisembana Haujik Chathariba Parliament mifamda pukhatkibabu nungaiba phongdokpaga loinana Khongthang ase achumbani amade India lengakna athuba matamda Mikok thibada Sanamahi Lining-bu yauhangadabani haide lamdam asigi amata ngairaba Sanamahi-bu Tokhaiba Lining ama oina Sakhang Hanbibaga Loinana, Mari Lainaba, Manipur Legislative Assembly na Haukiba Lising Ani Amasung, Lising Ani Ahum Amade, Lising Ani Kungani Toigi, August Amato Oina Warep Lauba Laikrabani, Masigi Matakta Registered General and Census Commissioner of India da Takshinba, Tongan ba Maikai Dagisu Laikrabani, India gi Mikok Tibada Sanamahi Lining Bo, Sakhang Rajya Sabha MP Ining Thau Sana Jawbal Leisembana Haujik Chathariba Parliament mifamgi Rajya Sabha da Putokhiba Asimak Wamana Thagatpa Phongdorakli Loinana India lengaknasu lakadoriba Mikok Thibada Mitei Meitai Sanamahibu Tonganba Kakhal ama thambinanaba honabiu haide Manipur na India da tinkraba chahi humfutara taruk surak labaso ngasi fawba maitai gi thak wanglaba lining ama oiriba Sanamahi Lining bo masak khangdana lakliba asina maram oiraga India gi citizen ama oirabaso maitai gi oiba tonganba lining ama oina leizariba Sanamahi Lining bo India gi tonganba kangluk kayamukna sak khangdabagumna chahi humfutara manga hena leirakli asigumba maitai gi Sanamahi Lining asibo India gi tongan ba furuk kayana masak khangnanaba India lengakna lakadawriba leibak asigi mikok thibada masak khanglaba lining ama oina hapnanaba Iningthau Sana Jawbal Leisembana yamna maru oiba hiram ama oina haujik chathariba Parliament mifamda puthoktuna taksinkiba asibo Manipur miyamnasu saugat mi International Girl Child Week Campaign ke saruk ama oina Gender Discrimination and PNDTA ki matangda nomagi oiba District Level Awareness Program ngasi Longmai Part 2 da leiba Tajai Public Higher Secondary School da pangthokre program ase District Health Society none na sinbani haide thauramadu Dr. Azin Maringmai CMO none Ngakthai Panmai Vice President Tajai Public Higher Secondary School amadi Dr. Janbung Golmay District Immunization Officer Nonena Athoiba Mitunglen Singh Saru Lamdam asida lairiba students organization sing amade laikai da lairiba club mera paibi singna hauzik class 1 dagi college fawbada parikya thariba ase yenglaga miyoi kharana mafam hong dana lambi ama oina hausi lawba ase khudakta thingminasi haina coordinating body na thadorakba cherol amana phongdorakli Cherol asina hai Manipur da hauzik nena tadana punsi mahing amada laiduna kham thengna wanaraba matam asida gambling ama oiriba hausi gi jaga da fund drive ki namada pangthokliba ase khudakta thinghaudrabade khunai ase mulakpagi lambel da nomagi Laikha tana chingtharakpagi mawongda leire chahi ani makhai faraba irang asina miyamna sumfam nofam khangdana wana leiringai marak asida sel tanfam ama oina chayol khudingi hausi tawsalakpa ase pumnamaki laibak thibani Sarkar asina lagaw khawbana athingba thamduna mifa mipun chatharaga hausi tawbada athingba thamdriba aside tawhaningde leibak amagi tungi yumbirel mahairoi singi class 1 dagi 9 fawbana promotion examination tawribani aduga class 10 gina pre board examination amaromdana class 11 amadi 12 gina pre council examination leire higher secondary examination naksil laglaba matam asida mic amadi loudspeaker gi sound system hauna khongba asina maram oiraga asigumba hausi asina khunai asida thoina afaba amadi kanaba purakpa natabanina district singi DC SP amadi police station aduna permission yaugera yaurogera lagaw khawba thingba adugumna
ꯍꯥꯎꯁꯤ ꯂꯥꯎꯕꯗꯁꯨ ꯊꯤꯡꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ Universal Friendship Organization UFO Imphal West Headquarter Number 1 Langthabal Furamakong Battalion ge manung chanaraiba Maitai Huyen Langlon Sintam Sanglen Sajal Academy UFO Hawam Marag Jingtham Laikai Branch ke Kuntra Suba Rising Day gi Thauram ngasi achamba thauram amaga loinana pangthokre haidiba thauram adugi manung chana organization asige founder Luching Purel RK Manisna ge Mafamda members singna ikai khumnaba utlaba matung organization asigi president RK Sana Parihalda general salute piduna ikai khumnaba utkibaga loinana thauram aduda UFO gi oina lairiba thang tagi chief instructor Nongmaithem Bijoina ngasi haunabi matung inna ibuthau pakhangba yekba malemgi firal chingkhatke amadi organization asigi members singna malemgi firal gi mafamda salute piduna ikai khumnabasu utke ngasigi thauram aduda UFO gi president RK Sana Parihal home secretary L Loyumba commander Y Chingsang lakpa UFO gi oina lairiba thangta gi chief instructor Nongmaithem Bijoi battalion commander sing amade Manipur gi tongan tongan ba mafam kaya dagi lakpa UFO gi members sing naso saruk yakhe Hauzik Zathariba Parliament Winter Session da Rajya Sabha ki MP Laisemba Sana Jaubana Sanamahi Lining bu Mikok Thibagi Thabakta separate court kalam ama hapnanaba Pukhatkiba Adugidamak Lining Thau Sanamahi Temple Board LSTB na Thagatpa Phongdorakle Parliament ki Nini Chanba Numita Special Mention Oina Pukhatladuna Lamdam Masige Chingmi Tamina Ikai Khumnariba Rajya Sabha ki MP Laisemba Sana Jaubana Sanamahi Lining bu Mikok Thibagi Thabakta separate court kalam ama hapnanaba lining asibu recognize taunanaba Rajya Sabhada pukhatkibane lakadoriba mikok thibada sanamahi lining asibu chetna thajariba ireicha singge lining masak taklasi haiba wafamsu thamlakhe Education Enhancement Organization Lamding na Sinduna Organization asigi playground da mamangtha November gi kungani pandage Team Tarana Group Ani Thokna Khaidok Chatharakpa 4th EEO Pauna Memorial 9-a-side Open Football Tournament 2025 ke ngasi sanakiba match da Lamding FC na SWC Kairakpu goal ama sinoda maithiba pikre Lamding FC gi Mai Pakpagi amata ngairaba goal ani adu jersey number 12 Ijaz na minute kuntra manga chatpada chanbangam khibani match asida Lamding FC gi jersey number 17 Alon amasong jersey number 12 Ijaz minute ni fomathoi amadi yangkhai taruk chatpada aduga SWC Kairak ki jersey number 10 Dhanachandra amasong jersey number 4 Delson minute ni fomathoi amade minute ni fu taruk chatpasingda Referee na yellow card amamam pike tournament asigi hayeng nungthil pung amada MFCC Wangjing amasong Pandam Football Foundation Manipur anina ahanba ground da aduga pung aniga minute kuntrada Two Brothers Hairok amasong Sangayungfam FC anina anishuba ground da sanagani Youth I-League 2025 ngasi ST Anthony School ge football ground da pangthokre football match aduda Mahut amadi DIPR director Ngangom Uttam Singh Nongthongbam Gandhi social worker Dr. Chingtham Deepak Singh associate professor Department of Surgery Janims amadi Susitra Devi Potsangbam principal ST Anthony School na president member oina saruk yakhe Youth I-League 2025 pangthokhibaga mari leinana Susitra Devi Potsangbam na phongdokhibada ngasi pangthokliba football match adu ST Anthony School ge football ground da pangthokpa phangba yamna nungaiba po e sanaroi singnasu league match da
sanaba fanglakpa haibase taraina lofam thokte masagi apamba adu masana khangjaduna kanna honaba ama change loinana mama mapa oiba singna su support tawbiba change maduda sanaroi singna mingchat purakpa ngamgadoribani haiba wafam thamke ngasi sanakhiba youth I League football match aduda classic football association na elite football club po goal taruk sinoda maithiba pikhe particular kanoni school gi oina school gi games ya horak padigi hauna mathang makhal makhal mayam lei gre school gi oina haijaraga su aduga school gi wang mada mo koi gi so much gi oibada koina kai dojaba ngami habadu kitang yengjaraga the sumaina koi gi athlete football academy gi icha singjibu akoi gi evening matam se after school akoi gi se akoi gi school loira matang da nunti gi makoi gi practice tawnaba haibagi mafam duma akoina sinazari bane aduna Aroibada maroiba pau amuhana pijari Bisnupur district ke Lemram High School relief camp da Leiramba IDP yakai taret ngasi masa masa gi mayum da hanjin kre Naga so singna lamdam asidagi illegal immigrants sing khandoktuna halan kinana ba prime minister da cherol piduna taksin kre Birti Kendrazit International Airport ta semga sagaliba sing atuba matamda loishinana ba additional chief secretary na luchingba team amana yengsinkhre Masagi furuk khaktagi khanduna thabak tawrabadi Manipur gi apunbagi saktam sagatpa ngamloi MLA Kech Joy Kisan School singna form fill up ki paisa hengat pa yaroi haina Manipur sangat sagat pa lupna phongdorli Amadi IDP sing mayumda hanjal halu haiduna chatharakiba relay sit in protest ngasiga numit marini sukre Hauziki oinadi Mami TV na sandok chaba prime time news loisinjare midyang tabiram liba pumnamopu amuka hana khuramjari Ini maki gano. Ada betamo. Sigi yumse next time tina checksin na laksi loga tham khabani ne. Dadarang se juara habaga amta kitabo. Asumna mayam na machal go ngap shan lugum. Masigi yumasibu asoya ngan kokada batagi next time tina ngap seli. Next time ti juara habadi ngap tokna na basem bani. Zaman technology si na bana concrete ka tokna tina ba matamda kapam ng amuk hena angle adli. Next TMT strength is Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Film Academy Manipur Farm Amade All Manipur Film Producer Association Ampa Anina Kusamnaduna Anirok Shuba Oina Short Film Competition Lising Ani Kungamanga Kuntaruk Pangtuk Jargani Relief Camp da Lairiba IDP Sing Karam Namayumda Halangadagi Haiba Concepta Minitara Mangagi Manung Danamba Short Film Thazin Biraknaba Kanganjari Competition Asida Best Short Film Award 30,000 Loinana Citation Amade Memento Best Director Award 10,000 Loinana Citation Amade Memento Best Screenplay Award 5,000 Loinana Citation Amade Memento Best Cinematography Award 5,000 Loinana Citation Amade Memento Best Editor Award 5,000 Loinana Citation Amade Memento Popular Award Haibadi YouTube Viewer Special Prize Oina 15,000 Loinana Citation Amade Memento Asina Chimbane Registration fee lupa chamangani film thazan bagi aroiba matam lagliba December 13 asida oigani aduga lagliba lisingani kungataru ke February 12 da farm gi foundation day gi thoram ga loinana competition asige pricing yantokani akupa marol khangbining basingna pizariba contact number 8787641650 natraga
60094089 natraga 8119085742 hairiba number sing asida pau phawirangna khanganjari loinana malemasna leiriba ireja khudengmakna competition asida saruk yabiyo